ꯅꯣꯏ ꯃꯥꯒꯤ ꯊꯣꯏꯗꯨꯕꯨ ꯆꯨꯝꯃꯤꯕ꯭ꯔꯣ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯒꯦ ꯍꯥꯏꯁꯦ ꯅꯠꯇꯦꯗ ꯃꯧ ꯀꯧꯕꯕꯨ ꯍꯨꯔꯥꯟꯂꯣꯅꯥꯗ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯧꯕ ꯆꯠꯂꯤꯗꯣ ꯀꯩ ꯃꯔꯝꯒꯤꯅꯣꯕ ꯈꯪꯗ꯭ꯔꯦꯗ ꯃꯣꯏ ꯋꯥꯔꯤꯁꯦ ꯑꯩ ꯌꯥꯎꯅꯤꯡꯗ꯭ꯔꯦꯗ ꯌꯥꯎꯅꯤꯡꯗꯕ ꯅꯠꯇꯤꯌꯦ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨꯅꯦ ꯑꯩꯁꯦ ꯌꯨꯝꯁꯤꯒꯤ ꯃꯧꯍꯟ ꯅꯪꯅ ꯃꯆꯥꯅꯨꯄꯥ ꯀꯣꯍꯜꯍꯟ ꯏꯃꯨꯡꯁꯤꯒꯤ ꯐꯕ ꯐꯠꯇꯕ ꯋꯥ ꯑꯃ ꯇꯥꯟꯅꯕꯗ ꯑꯩꯈꯣꯏꯒꯤꯗ ꯀꯩꯝ ꯇꯥꯛꯄꯤꯔꯝꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣꯕ ꯑꯩꯈꯣꯏꯁꯦ ꯌꯨꯝꯗ ꯂꯩꯕꯒꯤ ꯀꯩ ꯑꯥꯊ꯭ꯔꯅꯣꯕ ꯁꯤꯗꯤ ꯑꯩꯈꯣꯏ ꯌꯥꯎꯔꯔꯣꯏ ꯌꯥꯔꯦ ꯑꯩ ꯌꯥꯎꯅꯤꯡꯗ꯭ꯔꯦꯕ ꯅꯍꯥꯟ ꯇꯧꯗꯣꯏꯗ꯭ꯔꯣ ꯊꯥꯡꯒꯠꯂꯤꯗꯨꯅꯤ ꯑꯣ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯉꯥꯡꯕ ꯂꯧꯗꯕ ꯈꯪꯕ꯭ꯔꯥ ꯅꯇꯤꯛ ꯅꯄꯥ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯅꯪꯅ ꯆꯦꯜꯂꯨꯕꯒꯤ ꯑꯩꯅ ꯍꯥꯏꯗꯤ ꯃꯧꯗꯣ ꯀꯧꯕ ꯆꯠꯀꯦ ꯍꯥꯏꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯇꯥꯟꯅꯕꯤꯔꯝꯃꯣꯕ ꯑꯩꯅ ꯊꯦꯝꯗꯅ ꯅꯧꯗꯅ ꯄꯨꯔꯛꯄ ꯌꯥꯏ ꯑꯩꯅ ꯃꯥ ꯄꯨꯔꯛꯇꯣꯏꯁꯤꯅꯦ ꯌꯥꯝ ꯅꯨꯡꯁꯤꯅ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯀꯨꯞꯅꯣꯝ ꯃꯌꯥꯝꯁꯦ ꯃꯥ ꯂꯩꯔꯤꯀꯥꯟꯗꯗꯤ ꯃꯥꯅ ꯂꯣꯏ ꯇꯧꯔꯝꯃꯤꯕ ꯃꯥ ꯂꯩꯇ꯭ꯔꯕꯅꯦ ꯑꯩꯉꯣꯟ ꯂꯣꯏ ꯇꯥꯔꯦ ꯏꯌꯨ ꯏꯌꯥꯝꯁꯦ ꯂꯣꯏ ꯀꯦꯝꯃꯦ ꯍꯥꯏꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯇꯥꯔꯣꯏ ꯅꯪꯗꯤ ꯂꯣꯏꯔꯦ ꯑꯗꯨꯗ ꯇꯣꯉꯥꯟ ꯆꯥꯁꯦ ꯐꯪꯉꯦ ꯌꯥꯗꯦ ꯌꯨꯝ ꯍꯣꯡꯁꯦ ꯐꯪꯉꯦ ꯌꯥꯗꯦ ꯅꯪꯅꯅꯦ ꯅꯃꯥꯅꯤꯅ ꯑꯩꯁꯦ ꯑꯣꯠꯄꯁꯦ ꯑꯗꯨꯝ ꯉꯥꯏꯔ ꯂꯩꯌꯣ ꯐꯅ ꯅꯨꯡꯁꯤꯔꯝꯕ ꯏꯅꯦꯝꯅꯦ ꯃꯧꯗꯣ ꯑꯇꯣꯝꯕꯤꯗꯣ ꯍꯦꯛ ꯆꯠꯈꯤꯕꯗꯒꯤꯅꯦ ꯊꯕꯛ ꯄꯨꯝꯅꯃꯛꯁꯦ ꯑꯩꯉꯣꯟꯗ ꯂꯣꯏ ꯇꯥꯔꯅꯤ ꯈꯪꯗꯅꯅꯦ ꯑꯩꯅ ꯑꯝꯇ ꯌꯥꯎꯕꯤꯗꯕ ꯃꯉꯣꯟꯗ ꯂꯣꯏ ꯏꯟꯁꯤꯟꯕ ꯅꯪꯁꯨ ꯈꯔ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯇꯧꯔꯤ ꯏꯃꯥꯒꯤ ꯀꯔꯤ ꯑꯉꯥꯡꯁꯤꯕꯨ ꯁꯦꯟꯅꯕ ꯉꯝꯗ꯭ꯔꯀꯥꯟꯁꯤꯗ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯃꯇꯦꯡ ꯄꯥꯡ ꯂꯩꯇꯥꯔꯦꯅꯦ ꯍꯥ ꯅꯪ ꯅꯃꯥ ꯂꯨꯕ꯭ꯔꯥ ꯑꯩ ꯂꯨꯕ꯭ꯔꯣ ꯅꯪꯅ ꯂꯨꯗ꯭ꯔꯗꯤ ꯀꯩꯅꯣ ꯑꯩꯅ ꯂꯨꯔꯗꯤꯅꯦ ꯑꯩꯅ ꯍꯥꯏꯕ ꯏꯟ ꯇꯥꯕ ꯅꯃꯥꯒꯤ ꯑꯋꯥꯕ ꯎꯕꯤꯌꯨ ꯍꯥꯏꯗꯦ ꯑꯩꯁꯨꯅꯦ ꯌꯥꯝ ꯋꯥꯏꯕꯖꯥꯅꯤ ꯑꯉꯥꯡꯁꯤ ꯅꯪ ꯁꯦꯟꯅꯔꯒꯦꯔꯣ ꯍꯣꯏ ꯌꯥꯔꯦꯁꯦ ꯅꯪ ꯑꯄꯥꯝꯕ ꯑꯗꯨꯝ ꯇꯧꯔꯣ ꯌꯥꯔꯦ ꯌꯥꯔꯦ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯂꯣꯏꯁꯜꯂꯝꯃꯣ ꯑꯩ ꯀ꯭ꯋꯥ ꯑꯝꯇ ꯂꯩꯔꯨꯈꯤꯒꯦ ꯍꯣꯏ ꯑꯁ ꯑꯣꯐꯤꯁ ꯍꯜꯂꯛꯄꯒꯤ ꯋꯥꯕꯅꯦ ꯁꯥꯗꯧꯒ ꯊꯨꯡ ꯑꯋꯥꯡꯕꯁꯤꯗ ꯀꯩꯗꯧꯕꯅꯣ ꯁꯤꯅ ꯍꯩꯃꯥ ꯃꯣ ꯁꯤ ꯀꯩꯗꯧꯔꯦ ꯊꯦꯡꯅꯔꯦ ꯐꯔꯦ ꯃꯈꯥꯗꯅꯦ ꯒ꯭ꯌꯥꯁ ꯂꯥꯛꯍꯧꯔꯕꯅꯤ ꯒ꯭ꯌꯥꯁ ꯑꯝꯇ ꯂꯧꯁꯜꯂꯨꯁꯤ ꯂꯥꯎ ꯀꯔꯤ ꯑꯉꯥꯡ ꯃꯆꯥ ꯆꯦꯟꯕ ꯑꯩꯉꯣꯟꯗ ꯒ꯭ꯌꯥꯁ ꯂꯧꯋꯣꯕ ꯍꯩꯃꯥ ꯅꯪꯅ ꯂꯧꯗ꯭ꯔꯗꯤ ꯍꯅꯨꯕꯤ ꯑꯩꯅ ꯂꯧꯒꯗ꯭ꯔꯣ ꯒ꯭ꯌꯥꯁꯁꯦ ꯅꯠꯇꯦꯗ ꯏꯃꯥ ꯅꯣꯡ ꯃꯪꯉꯀꯥꯟꯗ ꯍꯌꯦꯡ ꯈ꯭ꯋꯥꯡꯁꯦ ꯅꯥꯔꯒ ꯑꯩꯅ ꯑꯌꯣ ꯂꯥꯎꯕꯗꯤ ꯏꯃꯥ ꯌꯥꯎꯗꯣꯔꯤꯕꯕ ꯍꯩꯃꯥ ꯅꯅꯥꯎꯄꯤꯗꯨꯅ ꯂꯩꯔꯤꯉꯩꯗꯗꯤꯅꯦ ꯅꯅꯥꯎꯄꯤ ꯃꯆꯥ ꯆꯦꯟꯒꯦꯔꯥ ꯀꯩꯗꯧꯒꯦꯔꯥ ꯃꯥꯅꯗꯅꯤ ꯂꯧꯔꯤꯁꯦ ꯅꯉꯣꯟꯗ ꯅꯣꯡꯃꯇ ꯍꯥꯏꯕ꯭ꯔꯣ ꯃꯥꯅ ꯑꯩꯅ ꯏꯃꯥꯅꯅꯦ ꯃꯧ ꯑꯆꯧꯕꯤ ꯇꯧꯕꯗꯣ ꯑꯩꯉꯣꯟꯗ ꯄꯨꯡ ꯇꯧꯔꯛꯀꯅꯣ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯏꯃꯥꯁꯨ ꯊꯥꯡꯒꯠꯂꯨꯆꯣꯗꯅ ꯑꯩꯈꯣꯏꯅ ꯍꯅꯨꯕꯤ ꯑꯩꯅ ꯂꯧꯔꯒ ꯒ꯭ꯌꯥꯁꯇꯣ ꯅꯪ ꯊꯣꯡꯗꯣꯔꯤꯅꯤꯅꯦ ꯍꯣꯏ ꯊꯣꯡꯗꯧꯔꯤ ꯌꯥꯝ ꯊꯨꯅ ꯂꯧꯔꯨ ꯂꯥꯎ ꯅꯁꯝꯗꯣ ꯈꯨꯗꯥꯡꯒꯦꯂ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯂꯧꯔꯨ ꯂꯥꯎ ꯏꯁ ꯀꯤꯔꯦꯍꯦ ꯏꯃꯥ ꯂꯧꯊꯣꯛꯇꯣꯔꯣ ꯀ꯭ꯋꯥ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯒ ꯂꯥꯛꯏꯕꯅꯦ ꯑꯩꯁꯦ ꯃꯁꯤ ꯗꯣꯛ ꯏꯟꯗꯅ ꯃꯈꯥꯁꯦ ꯏꯟꯗꯣꯏꯅꯦ ꯃꯁꯤ ꯀꯤꯖꯩꯌꯦ ꯏꯃꯩ ꯀꯤꯖꯩꯌꯦ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯁꯤꯗꯒꯤ ꯏꯟꯗꯕꯗ ꯅꯪ ꯀꯅꯥ ꯀꯩ ꯍꯥꯏꯗꯕ ꯀꯅꯥ ꯎꯗꯣꯏꯕ ꯍꯥ ꯕꯕꯥ ꯂꯥꯛꯀꯥꯟꯗ ꯏꯃꯥ ꯍꯥꯏ ꯂꯣꯏꯔꯦ ꯅꯪ ꯍꯧꯔꯛꯀꯅꯣ ꯌꯥꯝꯅ ꯃꯁꯥ ꯃꯎꯁꯦ ꯈꯤꯇꯪ ꯐꯔꯝꯕꯒꯤꯗꯤ ꯃꯧ ꯑꯇꯣꯝꯕꯤꯗꯣ ꯑꯣꯏꯔꯝꯃꯗꯤꯀꯣ ꯈꯪꯒꯗꯕꯅꯤꯍꯦ ꯅꯪ ꯑꯩꯕꯨ ꯍꯧꯖꯤꯛꯄꯨ ꯒ꯭ꯌꯥꯁ ꯂꯧꯕ ꯇꯥꯔꯤꯕꯣ ꯑꯩꯕꯣ ꯁꯅꯨ ꯊꯪꯁꯤꯗ ꯑꯩ ꯇꯣꯝꯕꯤ ꯑꯝꯇ ꯉꯥꯏꯈꯣꯅꯦ ꯀꯩ ꯍꯥꯏꯒꯦ ꯇꯥꯗ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯆꯦꯡ ꯂꯧꯔꯨꯕꯅꯦ ꯑꯩꯁꯦ ꯅꯉꯣꯟꯗ ꯀꯩꯅꯣꯝꯗꯤ ꯍꯥꯏꯗꯧ ꯂꯩꯕꯅꯤ ꯀꯩꯅꯣ ꯅꯪꯁꯨ ꯍꯜꯂꯛꯑꯒ ꯂꯩꯔꯦꯀꯣ ꯑꯩ ꯅꯨꯄꯤꯗꯨꯁꯨ ꯉꯟꯇꯥ ꯁꯤꯗꯣꯛꯈ꯭ꯔꯦ ꯑꯗꯣ ꯅꯪꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯒ ꯂꯩꯕꯗꯣ ꯑꯩ ꯌꯦꯡꯕ ꯉꯝꯗꯕ ꯅꯪꯒꯤ ꯏꯆꯥꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥꯒꯨꯝꯕꯅꯦ ꯅꯪ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯤꯁꯤꯗꯅ ꯀꯩꯅꯣ ꯇꯥꯗ ꯂꯩꯀꯥꯏꯒꯤ ꯅꯆꯟꯅꯕꯨ ꯑꯗꯨꯝ ꯋꯥꯉ ꯁꯪ ꯉꯥꯡꯅꯕ꯭ꯔꯣ ꯅꯨꯄꯤꯅꯦꯅ ꯎꯁꯤꯠꯇ꯭ꯔꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯣꯏꯔꯕꯣ ꯂꯣꯏꯔꯦ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏꯁꯨ ꯇꯔꯦꯡꯗꯣ ꯑꯝꯇꯪ ꯁꯥꯍꯟꯁꯤꯗꯅ ꯁꯥꯁꯤ ꯏꯃꯥ ꯁꯥꯔꯨꯔꯦ ꯀꯩꯅꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂ ꯂꯪ ꯆꯥꯛꯄꯁꯦ ꯇꯜꯂꯦꯕ ꯍꯣꯏ ꯅꯪ ꯐꯤ ꯀꯌꯥ ꯁꯥꯔꯒꯦ ꯁꯤꯕꯣ ꯑꯃ ꯐꯪꯈ꯭ꯔꯦ ꯁꯤꯒꯩ ꯑꯃꯨꯛ ꯁꯥꯒꯠꯂꯛꯏ ꯀꯟꯅ ꯁꯥꯔ ꯆꯥꯔꯤ ꯍꯣꯏ ꯆꯦ ꯍꯥꯎ ꯀꯩꯅꯣ ꯀꯧ ꯑꯗꯨꯝ ꯂꯩꯗꯣ ꯀꯩꯗꯧꯔꯒꯦ ꯍꯥꯏꯔꯛꯑꯣꯗꯅ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯑꯩꯅ ꯊꯕꯛ ꯆꯠꯄꯗꯣ ꯑꯩꯅ ꯆꯠꯂꯤꯀꯥꯟꯗꯗꯤ ꯏꯆꯦ ꯌꯥꯎꯕꯗꯣ ꯀꯩꯝ ꯈꯟꯗꯦꯕ ꯑꯗꯣ ꯏꯆꯦ ꯃꯊꯟ ꯆꯠꯄꯗꯣ ꯑꯗꯨꯗ ꯆꯠꯂꯨꯔꯅꯣꯕ ꯀꯩꯗꯧꯒꯦ ꯍꯥꯏꯁꯤꯕꯣ ꯊꯕꯛ ꯆꯠꯂꯒ ꯀꯩꯗꯧꯔꯒꯦ ꯑꯧ ꯃꯤꯅꯅꯦ ꯂꯩꯀꯥꯏ ꯃꯤꯅ ꯉꯥꯡꯅꯔꯤ ꯃꯌꯥꯝꯁꯦ ꯇꯥꯕꯗ ꯁꯥꯎꯅꯤꯡꯉꯦꯕ ꯑꯦ ꯀꯩ ꯉꯥꯡꯅꯗꯣꯔꯤꯒꯦ ꯑꯗꯨ ꯏꯆꯦꯅ ꯍꯪꯉꯨ ꯍꯥꯏꯗ꯭ꯔꯦ ꯑꯗꯣ ꯑꯩ ꯌꯥꯎꯔꯤꯀꯥꯟꯗꯗꯤ ꯏꯆꯦ ꯑꯗꯨꯝ ꯂꯥꯛꯄꯗꯣ ꯀꯩꯁꯨ ꯈꯟꯗꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯅꯊꯟ ꯆꯠꯂꯅꯨꯀꯣ ꯑꯩ ꯑꯗꯨꯝ ꯆꯠꯂꯒꯦꯕ ꯁꯦꯜꯗꯣ ꯑꯩ ꯊꯝꯐꯝ ꯊꯣꯛꯄ ꯇꯥꯜꯂꯒꯦ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯗꯅꯦ ꯃꯤꯅ ꯉꯥꯡꯅꯩ ꯃꯤꯅ ꯆꯩꯅꯩꯅꯅꯦ ꯑꯩ ꯑꯃꯨꯛ ꯂꯦꯞꯊꯣꯛ ꯇꯥꯔꯗꯤ ꯏꯃꯨꯡꯁꯤꯗꯤ ꯀꯩ ꯑꯣꯏꯗꯣꯏꯕ ꯀꯔꯝꯕ ꯆꯥꯎꯈꯠꯄ ꯊꯧꯔꯥꯡꯗ ꯀꯩ ꯇꯧꯗꯣꯔꯤꯒꯦ ꯏꯃꯥꯒꯤ ꯃꯇꯦꯡ ꯑꯗꯨꯝ ꯄꯥꯡꯉ ꯂꯩꯌꯣ ꯍꯥꯏꯕ ꯁꯦꯜꯗꯨꯗꯤꯅꯦ ꯑꯩ ꯊꯣꯛꯄ ꯇꯥꯜꯂꯛꯑꯒꯦ ꯆꯞ ꯃꯥꯟꯅꯩ ꯏꯁꯥꯅꯅꯦ ꯂꯥꯟꯗ꯭ꯔ ꯂꯣꯏꯔꯦ ꯏꯆꯦꯁꯦ ꯌꯨꯝꯁꯤꯗ ꯍꯜꯂ ꯂꯩꯕ ꯅꯨꯄꯤ ꯃꯤꯅ ꯉꯥꯡꯅꯕꯗꯣ ꯁꯥꯎꯅꯤꯡꯉꯦꯕ ꯇꯥꯔꯒ ꯍꯣ ꯑꯗꯣ ꯑꯩꯅ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯗ꯭ꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯆꯦ ꯇꯥꯅꯤꯡꯗꯦ ꯑꯉꯥꯡ ꯂꯧꯁꯨ ꯏꯃꯥ ꯀꯩ ꯏꯟꯖꯥꯡ ꯊꯣꯡꯒꯦ ꯀꯥꯡꯁꯣꯏ ꯊꯣꯡꯕꯅꯤ ꯆꯥꯊꯣꯛꯑꯔꯣ ꯅꯊꯟꯇ ꯉꯥꯏꯔꯝꯅꯤ ꯏꯕꯦꯝꯃ ꯅꯨꯄꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯝ ꯆꯨꯝꯃꯦꯕꯀꯣ
ꯑꯗꯣ ꯏꯆꯥꯅꯅꯦ ꯃꯄꯥꯟ ꯊꯣꯛꯑꯒꯅꯦ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯇꯧꯕꯗꯣ ꯃꯤꯒꯤ ꯃꯤꯅꯣꯡ ꯃꯩꯁꯥ ꯆꯪꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤꯅꯦ ꯅꯧꯄꯥꯅ ꯄꯥꯈꯠꯆꯗꯅ ꯍꯥꯏꯔꯤꯅꯤꯀꯣ ꯏꯃꯥ ꯃꯤꯅ ꯉꯥꯡꯅꯔꯦ ꯃꯤꯅ ꯆꯩꯅꯔꯦꯅ ꯁꯨꯝ ꯁꯨꯗꯕꯤꯗ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯌꯨꯝꯁꯤꯕꯨ ꯀꯔꯝ ꯀꯥꯟꯗ ꯆꯥꯎꯈꯠꯂꯛꯇꯣꯏꯅꯣ ꯂꯩꯇ ꯂꯥꯏꯔꯦꯅ ꯎꯁꯤꯠꯇꯗꯅ ꯇꯧꯔꯤꯗꯣ ꯑꯝꯇꯪꯗꯤ ꯑꯩꯈꯣꯏꯅ ꯉꯝꯃꯦ ꯍꯥꯏꯕꯗꯣ ꯎꯁꯦ ꯍꯣꯏ ꯏꯆꯥꯁꯤꯗꯤꯅꯦ ꯅꯪꯅꯅꯦ ꯅꯤꯌꯣꯝ ꯆꯨꯝꯅꯅꯦ ꯁꯨꯕ ꯅꯣꯝꯕꯗ ꯀꯅꯥ ꯀꯔꯤ ꯍꯥꯏꯅꯗꯣꯏꯅꯣ ꯏꯃꯥ ꯂꯩꯕꯁꯤꯗꯤ ꯂꯥꯟꯗ꯭ꯔ ꯂꯣꯏꯔꯦ ꯂꯥꯟꯗ꯭ꯔ ꯂꯣꯏꯔꯦ ꯐꯔꯁꯦ ꯏꯃꯥ 이번에 짝사이다 그러니까 어할 밤도 힘들죠 대시 로션하게 로션 tꯧꯔꯤꯁꯦ ꯅꯥꯀꯣꯔ ꯑꯗꯨꯝ ꯂꯩꯕ ꯊꯕꯛ ꯃꯤꯅꯤ ꯏꯃꯥ ꯂꯣꯏ ꯁꯨꯔꯦꯕ ꯃꯥ ꯋꯥꯔꯦꯅ ꯃꯥꯂꯤꯁ ꯇꯧꯔꯣ ꯀꯥꯏꯅ ꯇꯧꯗ꯭ꯔꯁꯨ ꯑꯃꯨꯛ ꯁꯥꯎꯔꯛꯇꯣꯏꯕ ꯀꯩꯅꯣ ꯀꯩꯅꯣ ꯑꯃꯨꯛ ꯍꯧꯔ ꯃꯥꯜꯂꯤ ꯃꯥꯏꯗꯣ ꯆꯠꯇꯣꯏꯔꯥ ꯁꯦ ꯑꯩ ꯆꯠꯂꯣ ꯍꯥ ꯅꯪꯒꯤ ꯅꯃꯥ ꯃꯁꯛ ꯐꯖꯕꯤꯁꯤꯅꯅꯦ ꯅꯪ ꯐꯨꯔꯝꯗꯥꯏ ꯃꯇꯝꯁꯤꯗ ꯀꯧꯔꯛꯇꯣꯏꯕ ꯏꯕꯨꯡꯉꯣ ꯃꯥ ꯑꯉꯥꯡꯗꯤ ꯑꯣ ꯑꯉꯥꯡ ꯊꯣꯡꯕ ꯄꯤꯒꯦꯀꯣ ꯀꯥꯎꯋꯦ ꯍꯧꯖꯤꯛ ꯀꯧꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯊꯣꯡ ꯂꯣꯟꯁꯤꯜꯂꯨꯒꯦ ꯍꯣꯏ ꯏꯃꯥꯅ ꯍꯪꯉꯗꯤ ꯑꯩ ꯂꯩꯇꯦ ꯍꯥꯏꯒꯦ ꯅꯪꯗꯤ ꯅꯃꯥ ꯅꯤꯡꯕꯅꯤꯅꯅꯦ ꯏꯕꯨꯡꯉꯣ ꯀꯧꯔꯛꯄꯗ ꯅꯪ ꯅꯅꯤ ꯊꯥꯡꯒꯠꯂ ꯆꯦꯡꯒꯤ ꯌꯦꯛꯇ ꯆꯠꯂꯣꯏ ꯑꯩ ꯆꯠꯂꯣꯏ ꯂꯩꯔꯝꯃꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯣꯏꯗꯅ ꯑꯃꯨꯛ ꯀꯧꯔꯛꯇꯣꯏꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯀꯧꯔꯛꯇ꯭ꯔꯦ ꯑꯃ ꯌꯥꯝ ꯊꯨꯕꯤꯗꯣꯏꯕ ꯇꯨ ꯅꯪꯒꯤ ꯅꯃꯥ ꯂꯪꯕꯥꯏꯕꯤꯁꯦ ꯑꯃꯨꯛ ꯀꯧꯕ ꯍꯧꯔꯛꯑꯦ ꯅꯪ ꯈꯛꯇ ꯈꯥꯝꯃ ꯂꯥꯛꯑꯣꯃꯦ ꯀꯩꯒꯤ ꯈꯣꯡꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯕ ꯅꯪꯁꯦ ꯀꯥꯎꯋꯤ ꯑꯩꯁꯦ ꯐꯠꯇꯕ ꯑꯃ ꯇꯥꯟꯗꯣꯏ ꯍꯣꯠꯅꯩꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯥꯎꯋꯤꯅꯦ ꯑꯩꯗꯣ ꯑꯁ ꯃꯣꯟ ꯑꯃ ꯍꯥꯠꯇꯣꯛꯄꯕꯨꯅꯦ ꯑꯩ ꯈꯨꯝꯃꯔꯣꯏ ꯁꯦ ꯑꯩ ꯇꯨꯡꯒꯤ ꯈꯣꯡꯁꯦ ꯄꯥꯏꯔꯛꯎꯁꯦ ꯏꯁꯥꯅ ꯑꯃ ꯋꯥꯕꯅꯦ ꯅꯪ ꯇꯨꯝꯕꯗ ꯇꯧ ꯂꯩꯅꯤꯕ ꯋꯥ ꯉꯥꯡꯅꯨ ꯇꯨꯃꯤꯟꯅ ꯄꯥꯏꯌꯣ ꯇꯣꯝꯕꯤ ꯅꯪ ꯅꯣꯏꯅ ꯐꯝꯃꯕ꯭ꯔꯣ ꯏꯅꯦꯅ ꯐꯝꯗ꯭ꯔꯕꯣ 이마도 ngasi masang ngamdena aina nya tholaaba ꯑꯣ ꯊꯥꯡꯖꯤꯡꯁꯤꯕꯨ ꯀꯌꯥ ꯄꯤꯔꯤꯅꯣ 양ꯈꯩꯒꯤ ꯑꯍꯨꯝꯅꯦ ꯂꯧꯒꯦ ꯍꯥꯏꯔꯣ ꯊꯥꯡꯖꯤꯡ ꯂꯩꯕꯒ ꯂꯥꯏꯔꯤꯁꯦ ꯅꯪꯅꯒ ꯁꯨꯃꯥꯏꯅꯒ ꯄꯣꯠꯐꯝꯒ ꯐꯝꯕꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯣ ꯅꯁꯥꯁꯨ ꯅꯍꯥꯅꯤ ꯅꯪꯅꯕꯨ ꯌꯥꯔꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯏ ꯀꯩꯅꯣ ꯃꯤ ꯎꯁꯇ꯭ꯔꯤꯔ ꯇꯥꯗ ꯅꯣꯏꯗꯨꯕ ꯀꯩ ꯋꯥꯉꯥꯡ ꯁꯉꯥꯡꯅꯣ ꯄꯣꯠ ꯂꯧꯒꯗꯕꯗꯣ ꯂꯧꯐꯝ ꯊꯣꯛꯄ ꯂꯧꯔꯒ ꯆꯠꯈꯤꯕ ꯀꯩꯗꯧꯒꯦ ꯋꯥꯀꯥꯏ ꯉꯥꯏ ꯀꯩꯒꯤꯅꯣ ꯍꯦꯔ ꯇꯣꯝꯕꯤ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯅꯪ ꯍꯜꯂꯛꯑ ꯂꯩꯕꯗ ꯅꯨꯡꯉꯥꯏꯇꯗꯅ ꯏꯇꯥꯎꯅ ꯂꯧꯕꯤꯒꯦ ꯍꯥꯏꯕ ꯋꯥꯅꯤ ꯌꯥꯔꯦ ꯇꯣꯛꯆꯧꯅ ꯆꯠꯁꯤꯂꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔ ꯇꯣꯛꯎ ꯀꯩꯅꯣ ꯀꯩꯗꯧ ꯍꯥꯏꯅꯣ ꯍꯥ ꯆꯦꯅ ꯅꯥꯟꯅ ꯍꯥꯏꯗ꯭ꯔꯣ ꯁꯨꯃꯥꯏꯅ ꯂꯝꯕꯤꯗ ꯊꯣꯛ ꯌꯣꯟꯕꯁꯦ ꯑꯩ ꯀꯌꯥ ꯄꯥꯝꯗꯦꯅ 이마 masang ngamdabdo ꯃꯤꯅ ꯁꯨꯃꯥꯏꯅ ꯉꯥꯡꯅꯕꯁꯤꯔ ꯄꯥꯝꯃꯤꯁꯦ ꯌꯥꯔꯤ ꯆꯦ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯨꯔꯦ ꯆꯪꯉꯛꯇ꯭ꯔꯣ ꯑꯃ ꯍꯥꯠꯄꯁꯨ ꯍꯥꯠꯄ ꯃꯉꯥ ꯍꯥꯠꯄꯁꯨ ꯍꯥꯠꯄ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯦ ꯏꯃꯨꯡꯒꯤ ꯃꯤꯒ ꯑꯩꯅ ꯍꯧꯖꯤꯛ ꯉꯁꯤ ꯑꯩ ꯏꯃꯨꯡ ꯃꯤ ꯂꯣꯏ ꯍꯥꯠꯇꯣꯛꯀꯅꯤ ꯉꯁꯤ ꯌꯨꯝ ꯍꯣꯡꯉꯣ ꯐꯤꯔꯣ ꯃꯣꯗ꯭ꯔꯣ ꯆꯠꯅꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯂꯣꯏ ꯍꯥꯠꯇꯣꯛꯀꯅꯤ ꯉꯁꯤ ꯑꯩꯅ ꯏꯆꯥꯅꯨꯄꯥ ꯊꯨꯝꯕꯁꯦ ꯑꯃꯨꯛ ꯍꯧꯔ ꯃꯥꯜꯂꯦꯅꯦ ꯑꯝꯇ ꯑꯩ ꯃꯤ ꯍꯥꯠꯄ ꯍꯧꯔꯅꯤ ꯍꯧꯖꯤꯛ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅꯣ ꯑꯩꯃ ꯑꯃ ꯍꯧꯔꯦꯅꯦ ꯇꯧꯔꯤꯁꯦ ꯉꯁꯤ ꯑꯩ ꯏꯃꯨꯡꯗ ꯂꯩꯕ ꯃꯤꯒ ꯂꯣꯏ ꯍꯥꯠꯇꯣꯛꯀꯅꯤ ꯂꯣꯏ ꯆꯠꯅꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯂꯣꯏ ꯍꯥꯠꯇꯣꯛꯀꯅꯤ ꯉꯁꯤ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯂꯩꯀꯥꯏ ꯃꯤ ꯍꯥꯠꯀꯗꯧꯔꯦ ꯑꯗꯨꯅ ꯅꯣꯏ ꯑꯆꯧꯕꯗꯨꯕꯨ ꯂꯩꯇꯖꯥꯠꯂꯣ ꯃꯤ ꯏꯃꯨꯡꯗ ꯂꯩꯕꯒꯩ ꯂꯣꯏ ꯆꯠꯅꯍꯧꯔꯣ ꯉꯁꯤ ꯃꯤ ꯍꯥꯠꯀꯗꯧꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯆꯧꯕ ꯀꯧꯒꯅꯨ ꯉꯁꯤꯗꯤ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯀꯅꯤꯅ ꯅꯣꯏ ꯂꯣꯏꯅꯃꯛ ꯆꯠꯂꯧꯔꯣ ꯌꯨꯝ ꯍꯣꯡꯍꯧꯔꯣ ꯅꯠꯇ꯭ꯔꯗꯤ ꯂꯣꯏ ꯍꯥꯠꯇꯣꯛꯀꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯄꯥ ꯅꯪꯕꯨ ꯈꯔ ꯈꯥꯝꯃꯣ ꯃꯤ ꯉꯁꯤꯗꯤ ꯃꯤ ꯍꯥꯠꯄ ꯇꯥꯔꯦ ꯑꯩ ꯍꯧꯖꯤꯛ ꯑꯩ ꯃꯤ ꯍꯥꯠꯀꯅꯤ ꯅꯣꯏ ꯂꯣꯏ ꯆꯠꯂꯧꯔꯣ ꯑꯩ ꯍꯥꯏꯒꯦ ꯇꯣꯝꯕ ꯍꯥꯏꯌꯨꯅꯦ ꯕꯕꯥ ꯍꯣꯏꯗ ꯑꯗꯨꯝ ꯃꯤ ꯍꯥꯠꯀꯦꯕ ꯑꯩ ꯁꯤꯁꯦ ꯏꯆꯥꯅ ꯄꯥꯝꯃꯤꯗꯨ ꯀꯩꯅꯣ ꯏꯔꯦꯅ ꯍꯥꯏꯌꯣꯕ ꯇꯞꯅ ꯑꯩ ꯀꯩꯁꯨ ꯄꯥꯝꯗꯦ ꯑꯩ ꯃꯤ ꯍꯥꯠꯇꯣꯛꯄ ꯄꯥꯝꯃꯤ ꯏꯃꯥ ꯏꯕꯦꯝꯃ ꯉꯁꯤ ꯂꯣꯏ ꯍꯥꯠꯇꯣꯛꯀꯅꯤ ꯌꯨꯝꯒꯤ ꯃꯤꯒꯤ ꯑꯩꯅ ꯋꯥꯏꯗꯁꯨ ꯈꯨꯟꯁꯤ ꯈꯨꯜꯂꯕꯅꯤꯅ ꯃꯤꯍꯨꯟꯒꯥꯁꯦ ꯄꯄꯥ ꯑꯩ ꯂꯣꯏ ꯍꯥꯠꯇꯣꯛꯀꯦ ꯐꯣꯟ ꯑꯝꯇ ꯇꯧꯃꯤ ꯅꯪꯕꯣ ꯃꯤ ꯍꯥꯠꯂꯝꯗꯥꯏꯗ ꯅꯉꯣꯟꯗꯒꯤ ꯇꯧꯔꯨꯒꯔꯣꯅꯦ ꯐꯣꯟ ꯀꯥꯏ ꯋꯥꯔꯤ ꯊꯝꯒꯦ ꯀꯨꯏꯅ ꯉꯥꯡꯅꯕ ꯈꯔꯗꯤ ꯐꯣꯟ ꯑꯝꯇ ꯂꯧꯊꯣꯛꯈꯤꯒꯦ ꯑꯩ ꯊꯥꯡꯗꯣ ꯀꯥꯏ ꯂꯩꯈ꯭ꯔꯦ ꯑꯇꯣꯝꯕ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯄꯥꯔꯤ ꯅꯪꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯂꯩꯀꯥꯏ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯂꯩꯀꯥꯏꯁꯨ ꯂꯣꯏ ꯍꯥꯠꯇꯣꯛꯀꯅꯤ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯂꯣꯏ ꯍꯥꯠꯇꯣꯛꯀꯅꯤ ꯃꯤ ꯃꯁꯤ ꯉꯥꯎꯔꯕꯣ ꯁꯤꯕꯣ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯇꯨ ꯌꯦꯡꯉꯣ ꯑꯩ ꯉꯥꯎꯔꯦ ꯇꯨ ꯀꯨꯡꯒꯤꯅꯨꯀꯣ ꯍꯩꯄꯥ ꯁꯥꯔꯒ ꯀꯨꯡꯒꯤꯅꯨꯀꯣ ꯌꯦꯡꯒꯦ ꯇꯧꯕꯅꯤ ꯈꯖꯤꯛꯁꯦ ꯎꯗꯦꯁꯦ ꯄꯥꯅꯤ ꯅꯣꯏ ꯅꯃꯥꯅ ꯄꯥꯒꯗꯤꯅꯦ ꯁꯤꯅꯒꯦꯔꯥ ꯍꯥꯠꯅꯒꯦꯔꯥ ꯁꯨꯅꯒꯦꯔꯥ ꯌꯥꯔꯦ ꯃꯣꯏꯗꯤ ꯍꯤꯡꯉꯩꯁꯦ ꯀꯨꯏꯔꯦ ꯏꯕꯥꯅꯤꯒꯤ ꯏꯆꯥ ꯌꯥꯝ ꯄꯤꯛꯏ ꯁꯨꯝꯕ ꯈꯟꯅ ꯆꯩꯅꯕ ꯌꯥꯎꯕ ꯌꯥꯗꯦ ꯅꯪꯅ ꯁꯤꯗ ꯑꯩꯅ ꯉꯥꯡꯕ ꯋꯥꯁꯤꯗ ꯊꯋꯥꯏ ꯋꯥꯑꯣꯏꯗꯅꯦ ꯀꯨꯝꯊꯕ ꯊꯣꯛꯑꯕ ꯅꯪ ꯑꯩ ꯐꯠꯇꯦ ꯍꯥꯏꯒꯅꯨꯌꯦ ꯀꯨꯝꯃꯣꯏꯌꯦ ꯅꯍꯥꯟꯒꯤꯗꯨꯗꯤ ꯑꯩ ꯃꯤꯍꯨꯟ ꯀꯩꯅꯣꯝ ꯇꯧꯈ꯭ꯔꯕꯅꯤ ꯑꯩ ꯌꯥꯎꯔꯣꯏꯗꯪ ꯍꯣꯏ ꯑꯗꯨꯅꯦ ꯀꯨꯝꯕ ꯌꯥꯔꯣꯏ ꯌꯥꯝ ꯃꯨꯟꯅ ꯍꯦꯟꯅ ꯌꯦꯡꯁꯤꯜꯂꯨꯅꯨ ꯄꯥꯅꯤ ꯆꯪ ꯊꯣꯏ ꯏꯕꯥꯅꯤ ꯆꯥꯎ ꯑꯩ ꯉꯥꯎꯔꯦ
anh ngầu xíu tu sẽ anh ngầu xíu đó anh ngầu rồi tu anh ngầu rồi này sẽ anh ngầu rồi này anh ngầu rồi này tu yêu tu anh ngầu rồi tu anh ngầu rồi tu yêu tu tôm ba anh ngầu đấy lấy cái anh ngầu đây yêu tu cái đồ cái gì của tôm ba anh ngầu đây anh ngầu đây tôm ba mama lấy cái ngầu xuống mama phone tôm tới đâu của cái đầu là em đi ra tôm mình không mua anh ngầu đây lấy cái anh ngầu đây để cái ta nhầm ra tôm anh ngầu đây mà sư phụ cái ngầu đây lấy cái ngầu đây phone tao gọi mama đưa xuống cái cái tôm ba anh ngầu rồi bên cái đầu là cái hai bên đi ta anh ngầu đi nữa gì anh ngầu rồi bên nhiều nên anh ngầu đây nè anh ngầu đây đây bên đây anh ngầu rồi bên đây mấy em ăn gì nữa tôm ba Milay bro Ho tare lau ni he wai sang ada ni ngasi degi noi la bo quay lại kai re ga jano handak tin ne chúng ta thadura anu ko quay tới ite mai yang wana puthura ko doni lau ta mo lau lai bu lo se namana bala ina ne sai ni ngai le ba chọn cái nó mà nó lại lão ni vùng mà bắt lão ni nói bò ồ lão ni nói chuyện còn sinh ra đi nè ha nào thật tốt pura thật tốt bạn nói ai thôi là cái nói cái thôi anh nói ima hai người mình chỉ bộ có trả nó hắn đây thì nhà chúng nó thua cái nữa lòng thua cái này mình chỉ đâu bắt đầu phải lấy ngâm đi speaker chúng nó chẳng chọn làm gì nào chọn rồi yare tu mama kapanu yare tu isha jina ada gyan ta na tor pudu jarajan changa mama namong nupi du cha sheba bu ya kadran cái đầu với giờ ôi đuôi nó pa ma nó bây giờ là những mà đuôi này cái ông quỳ cái ma nó mà pan ta lấy đi ra cái đi bu ra thật ta nó lấy làm đuôi cái mà à sẽ lấy đấy tu dam bien ju nan ba da du ren các phay cái chích ta nè hai pe ko ro ne sai câu cái ta đi ra pa nam ta câu chan Kada lairo. hoi apai dai Changbiro. ya nè anh xoay được xung phong mà ghê Ibungo. Mi la ye pita poro. yang chân là ta nó cái tay xong nó mong được gì yara kani ha ba tha bu tha je de da cái đầu giờ ôi đuôi mama này si bumi hoi ya ya đấy 이젠 낭수 스와이드 팜 오와리 사지 Ibungo pita ampe putoro. hoi ma sima 팜 이베마 이마 호이나 라 이제 낭수 나 팜시데 라 이제 파나 마꾸이레 짜닝 엄마니 에네 낭 바바이바니 로바 라이네 로사 로자 나 바도스 cho chơi mỗi bên mà để nó bắt đầu rồi bảo cái phun sẽ khai kayno kan khumrisina natene nangbu sida sum leiba ya dori bro nang je hoji se nasa yaurabani isuji bu yum jida nang leiraga sema ngam dori bra ba chasi akoi na chasi ai ngai sida ne punna samni na hoji aina ngamnaba dum semjage ma sidi kanom tawrame na sidia tasengna nang sida dum leirage hairo hoi mapa Vale. Aduh dia cakap mama jumpa kaidah sudah punya dinding dia. aigi sadi ne samagi mapuni khangedana nang di nupi aduga ne aina haigadaba mana ne nupi nang dani mangjagadaba khongyagi uphungum noigum mana su aingoda usitha oidana nang ka tawba sari nungsidana ne thaba ingang adu mateng pange haibai damakta lawba lakpi bai wani kaino yada tu edana Inama. Hoyi ti isa si ai ginakta leiri. Aduna mana ne tawning ba tawga sanu inama aina yari. haima kainom tawramena sidia mama sasra ya sasla maba khambam ga jam ta inthong ge se lao
ꯑꯉꯥꯡꯗꯤ ꯁꯥꯟꯅꯕ ꯊꯣꯛꯈꯤ ꯑꯩꯅ ꯂꯥꯛꯏꯁꯦ ꯃꯔꯝ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯅꯃꯥ ꯅꯆꯥꯗꯣ ꯍꯥꯠꯇꯣꯛꯄꯤꯔꯝꯃꯒꯦꯅ ꯂꯥꯛꯏꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯅꯪ ꯑꯩꯉꯣꯟꯗ ꯁꯤꯡꯅꯔꯦꯅꯦ ꯌꯨꯝꯗꯨꯗ ꯏꯊꯟꯗ ꯊꯝꯃꯒ ꯅꯪ ꯁꯤꯗ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕꯅꯤꯅꯦ ꯑꯩꯅ ꯋꯥꯔꯒꯅꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏ ꯊꯝꯃꯣꯏ ꯑꯩ ꯊꯥꯡꯗꯨꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯑꯇꯣꯝꯕ ꯂꯩꯀꯥꯏ ꯍꯥꯏꯕ ꯑꯃꯁꯨ ꯄꯥꯔꯤ ꯅꯪꯅ ꯀꯣꯏꯔꯥꯎ ꯂꯥꯎꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ ꯂꯩꯀꯥꯏ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯂꯩꯀꯥꯏꯁꯨ ꯂꯣꯏꯅ ꯍꯥꯠꯇꯣꯛꯀꯅꯤ ꯉꯁꯤ ꯑꯩꯅ ꯉꯁꯤ ꯂꯣꯏ ꯍꯥꯠꯇꯣꯛꯀꯅꯤ ꯃꯤ ꯃꯁꯤ ꯉꯥꯎꯔꯕꯣ ꯁꯤꯕꯣ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯑꯩ ꯉꯥꯎꯔꯦ ꯇꯨ ꯌꯦꯡꯉꯣ ꯑꯩ ꯉꯥꯎꯔꯦ ꯇꯨ ꯑꯩ ꯉꯥꯎꯔꯦ ꯁꯤꯡ ꯑꯩ ꯉꯥꯎꯔꯦ ꯁꯤ ꯌꯦꯡꯉꯨ ꯇꯨꯁꯦ ꯑꯩ ꯉꯥꯎꯔꯦ ꯁꯤꯕ꯭ꯔꯥ ꯑꯩ ꯉꯥꯎꯔꯕꯅꯤ ꯇꯨ ꯑꯩ ꯉꯥꯎꯔꯕꯅꯤ ꯁꯦ ꯑꯩ ꯉꯥꯎꯔꯕꯅꯤ ꯇꯨ ꯑꯌꯣ ꯉꯥꯏꯈꯣ ꯍꯤꯗꯥꯛ ꯀꯥꯞꯄ ꯖꯒꯥꯗ ꯌꯦꯡꯁꯟꯒꯦ ꯆꯦꯛ ꯂꯥꯎꯔꯦ ꯑꯩꯅ ꯂꯥꯛꯑꯅꯣ ꯅꯣꯏꯗꯣ ꯀꯩꯒꯤꯅꯣ ꯉꯥꯔꯤꯉꯩꯗ ꯂꯥꯛꯑ ꯁꯥꯟꯅ ꯌꯧꯔꯕꯣ ꯑꯩ ꯂꯥꯛꯑꯅꯣ ꯌꯥꯔꯦ ꯍꯦ ꯇꯣꯝꯕꯤ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯅꯨꯗ ꯃꯤ ꯏꯇꯥꯎꯁꯤꯅ ꯍꯜꯂꯛ ꯅꯪ ꯑꯝꯇꯪ ꯂꯧꯕꯤꯌꯨ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯕ꯭ꯔꯣ ꯑꯗꯣ ꯃꯌꯥꯝꯅ BTS ꯁꯦ ꯁꯥꯡꯅ ꯍꯥꯞꯄꯤꯔꯣ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯒꯤ BTS ꯑꯣꯏꯅ ꯀꯩꯅꯣꯗ ꯗꯥꯏꯔꯦꯛꯀꯤꯒꯤ ꯆꯦꯅꯦꯜ ꯑꯃ ꯍꯥꯡꯖꯔꯦꯕ ꯗꯥꯏꯔꯦꯛꯀꯤꯒꯤ ꯆꯦꯅꯦꯜꯁꯤꯗ BTS ꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣ ꯈꯨꯗꯤꯡꯃꯛꯀꯤ ꯑꯗꯨꯝ BTS ꯊꯥꯒꯠꯆꯔꯛꯑꯅꯤ ꯑꯗꯣ ꯗꯥꯏꯔꯦꯛꯀꯤꯒꯤ ꯆꯦꯅꯦꯜꯁꯦ ꯑꯩꯒꯤ ꯀꯃꯦꯟꯇ ꯄꯤꯟ ꯇꯧꯖꯔꯝꯒꯦ ꯃꯌꯥꯝꯁꯦ ꯆꯪꯕꯤꯔꯒ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯗꯨꯒ BTS ꯃꯌꯥꯝꯅ ꯁꯥꯡꯅ ꯌꯦꯡꯕꯤꯅꯤꯡꯕꯗꯣ ꯌꯦꯡꯃꯤꯟꯅꯔꯁꯤ